Lamdam asigi mahei tampham shingda class 1 amasung 2 da Meetei Mayek Tamba Yare Haina Meetei Erol Eyek Loinasillol Apunba MEELAL Kangkeipak amasung Manipur Leingak yanaduna Yana Cherol enakhiba shuba Ningsing Thouram ngasi asigi mayai loishnag Pangthokkhre Thouram aduda MEELAL gi President Khaidin Ingota Meetei Vice President Waikong Gozen Meetei amadi Secretary General Langkoljam Nongmai Lembi Laimana President Member oina saruyakhe Thouram aduga mari lainana MEELAL gi President Khaidin Ingota Meetei na hai Lamdam asigi miyamda Meetei Mayek Hainabagi pandamda changsilakpa khongjang ase Manipur khaktada natana Manipur gi mapanda choina khundariba Manipur singda Meetei Mayek Hainaba khongjang changsinba horakani lakadoriba kumja Ningsing ani shumna kunmanga dadi Bangladesh da choina takraba Manipur singda Meetei Mayek tambiba chatnaba honarakani masida Lamdam asigi miyamna su mateng pangbiyo haina phongdokhe MEELAL gi Secretary General Nongmai Lembi Laimana hai ngasi Lamdam asida mapung fana mayek chatnaba ngamlibase Lamdam asigi miyam amadi paliba Leingak na thawai yauna honarakpadagi mayek ase khumang yangna changsinba ngamlibane loinana lakadoriba July 13 da lebaki thakta mahairoi singe Meetei Mayek athoi ahen changdamnaba pangthokadoriba asida mahairoi khudingmakna soidana saruk yabiu haina phongdokhe